Coordinating Committee on Manipur Integrity, COCOMI Student Friend SHINDUNA HAYENG PANGTHOKADOURIBA Manipur Kanba Khongchat Asida Section Khudingmakta Leiriba Meeyam Sharuk Yaminnasi HAINA Friend ASIGI Coordinator NINGTHOUJAM DHANAKUMAR Appeal TOURAKLI Ngasi Lamphel Pata Leiba COCOMI Office Pangthokpa Paugi Mifam Amada Wafam Asi Phongdokladuna DHANAKUMAR HAYENG Chatkadauriba Manipur Kanba Khongchat Ase Ayuki Pung Mapan Taba Matamda Thangmaibanda Leiba Thau Ground Dagi Lamtharaga Kuman Lampang Fauba Chatkani Khongchat ase sinbagi maru oiba pandapte chahi ama helaba Manipuri irang ase hauju fauba warishin ama purakpagi lambi leitaba amade phibam hena sokchilakpagi maong amada leirakpa asida yamgi oiba apunba firep ama lawmindanabagi matam oirakpane COCOMI na mapung oiba thawdang lawduna chatkadauriba Khongchat asida leibak nungshiba amade leibak kaningbagi wakhalon chenba yelhawmi singna saruk yabiyo Masiga iroinana class 9 gi mathakta mahitam liba mahiroi amade tongan ba mahiloi shangi oza singna Khongchat asida saruk yabiyo pumnamak asigi mathakta lengaki employee amade lengak pairiba singna su Khongchat asida amatoina saruk yaminase Khongchat asiga mari leinana lawgadoriba apunbagi firep ado hawjik chathariba parliament mifam asida yahonse yelhawngai dagi khunda leita mineralaba Furup Singh Tangdu Leitana Lainabagi Damak illegal immigrant amade narco terrorist singna pirakliba safu sing dagi kannaba chap chaba firep lawminasi haina Dhanakumar makha taki Tangai Padana Akoi Sharuk Yadabe Adrawa Kogi Khongchat ni haibo khonji khanbira kanda hariba Khongchat asi suja soidana muki akoi individual kogi personally akoi thopira kanda Sharuk Yabinaba appeal tawjare du loinana karigumba lengakna hariba wafam asi khanbiramba taragasu hariba akoina tawjariba thabasi kogi lamdam si leiba lengaki mayok tawgudaba nati akoigi chap chaba fireba lomina kanda asi hariba thabasi de koi punna lengaka punna chaminaba yaba Khongchat ni haiba tare aduna akoi COCOMI na su appeal tawbo leijakre koina hariba Khongchat asida lengaki loshang da leiriba amadi tongan ba koigi government gi job paibiri ba haiba tare tongan ba koigi bureaucrat officer sing lengaki MLA minister sing adig MLA minister gi colleague sing loina mak thopira kan hariba koi Khongchat asi Sharuk Yaminnasi haiba famchi COCOMI gi saita gi su thamgaba leikrabani hariba Khongchat asidi akoi punna amato oina akoi lamdam asi kanmin hobagi madugi tangai phadraba yamna maru oiba Khongchat ama oibanina akoi punna Lengak tapai riba MLA minister sing khangde tongan ba hiramda koigi leibiriba koigi tongan hiramda job paibiriba koigi officer sing khangde loina mak haiba tare koi punna amato oina koi Sharuk Yaminnabagi madugi tanja du lominasi